Hiainu. ꯐꯩꯕꯥꯛꯆꯥꯎ ꯑꯁꯤꯕ ꯍꯥꯏꯕꯗꯨꯃꯛ ꯑꯗꯨꯃꯛ ꯁꯛꯆꯤꯟꯅꯈ꯭ꯔꯦ ꯃꯥꯁꯨ ꯏꯪꯉꯦꯜꯂꯩꯒꯤ ꯊꯋꯥꯏꯒ ꯈꯦꯠꯅꯕ ꯂꯩꯇ꯭ꯔꯦ ꯍꯛꯆꯥꯡ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯂꯝꯂꯒ ꯅꯤꯄꯥ ꯑꯗꯨꯗꯤ ꯐꯩꯕꯥꯛꯆꯥꯎꯒꯤ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯛꯈ꯭ರೆ ꯃꯁꯛ ꯂꯣꯠꯄ ꯐꯠꯇꯕ ꯃꯍꯩꯗ ꯍꯦꯟꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯅꯤꯄꯥ ꯑꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯗꯤ ꯀꯥꯔꯨꯝ ꯀꯥꯔꯨꯝ ꯇꯧꯗꯨꯅ ꯂꯩꯍꯧꯔꯦ ꯑꯍꯤꯡ ꯑꯗꯨꯗ ꯐꯩꯕꯥꯛꯆꯥꯎꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯈ꯭ꯔꯦ ꯐꯩꯕꯥꯛꯆꯥꯎꯗꯤ ꯅꯤꯡꯕ ꯀꯥꯏꯔꯒ ꯏꯪꯉꯦꯜꯂꯩꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨꯒ ꯂꯣꯏꯅꯅ ꯑꯁꯤ ꯂꯩꯕꯥꯛꯇ ꯌꯧꯁꯤ ꯌꯦꯡꯉꯝꯗ ꯁꯤꯡꯉꯝꯗꯅ ꯁꯤꯕꯒꯤ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕꯒꯤ ꯃꯤꯔꯥꯂꯝꯕ ꯑꯣꯏꯅ ꯄꯥꯏꯗꯨꯅ ꯂꯩ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯊꯋꯥꯏ ꯑꯗꯨ ꯃꯥꯒꯤ ꯃꯅꯤꯡꯗꯤ ꯊꯨꯡꯈꯤꯗ꯭ꯔꯦ ꯅꯝꯗꯅ ꯑꯁꯤꯕ ꯊꯋꯥꯏ ꯑꯣꯏ ꯆꯥꯡꯌꯦꯡ ꯑꯃꯒꯤ ꯃꯌꯥꯏ ꯌꯦꯡꯅꯤꯡꯈꯤꯕꯗꯨꯅ ꯃꯥꯒꯤ ꯅꯤꯡꯖꯕ ꯑꯄꯥꯝꯕ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪ ꯁꯛꯂꯣꯟꯗ ꯍꯟꯖꯤꯟꯒꯗꯕꯗ ꯍꯛꯆꯥꯡ ꯄꯣꯂꯥꯡꯗꯨꯅ ꯃꯩꯇꯥꯜꯅ ꯋꯥꯈꯩꯈ꯭ꯔꯕꯗ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ ꯅꯣꯡꯁꯨ ꯍꯧꯖꯤꯛꯇꯤ ꯄꯨꯡꯉꯥꯟ ꯉꯥꯜꯂꯦ ꯑꯉꯥꯟꯕ ꯃꯔꯛꯇ ꯊꯋꯥꯏꯅ ꯁꯛꯇꯥꯎ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅꯤ ꯊꯋꯥꯏ ꯑꯗꯨ ꯑꯉꯥꯟꯕ ꯃꯔꯛꯇ ꯃꯥꯡꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯣꯡꯉꯥꯜꯂꯛꯄꯗꯨꯗꯗꯤ ꯂꯩ ꯃꯍꯣꯏꯗ ꯑꯍꯤꯡ ꯌꯥꯔꯛꯂꯝꯕꯁꯤꯡꯁꯨ ꯉꯟꯇꯥꯅ ꯍꯟꯈ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯃꯦꯝꯆꯥꯁꯨ ꯃꯩ ꯂꯣꯟꯅ ꯂꯣꯟꯅ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯩ ꯉꯔꯥꯡ ꯑꯍꯤꯡ ꯌꯥꯏꯔꯛꯄꯗ ꯊꯦꯡꯅꯈꯤꯕ ꯑꯀꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯂꯣꯟꯅ ꯂꯣꯟꯅ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯩ ꯉꯥꯡꯅꯅ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯈꯤ ꯑꯁꯨꯝ ꯇꯧꯅ ꯑꯀꯤ ꯑꯈꯪ ꯃꯔꯛꯇ ꯏꯪꯉꯦꯜꯂꯩꯒꯤ ꯑꯔꯣꯏꯕ ꯂꯥꯟꯅ ꯊꯧꯔꯝꯁꯨ ꯂꯣꯏꯁꯤꯟꯈꯤ ꯏꯪꯉꯦꯜꯂꯩꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯂꯣꯏꯈ꯭ꯔꯦ ꯏꯪꯉꯦꯜꯂꯩꯒꯤ ꯊꯧꯔꯝ ꯅꯣꯡꯉꯥꯟꯕꯒ ꯈꯨꯜ ꯂꯩꯀꯥꯏ ꯑꯇꯣꯞꯄꯗꯒꯤ ꯑꯈꯪ ꯑꯍꯩ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯧꯔꯒ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯀꯤ ꯑꯈꯪ ꯅꯪꯗꯅꯕ ꯇꯨꯔꯩ ꯏꯔꯩ ꯆꯦꯟꯗꯅꯕ ꯂꯥꯏ ꯇꯤꯟ ꯇꯥꯏꯗꯨꯅ ꯂꯥꯏ ꯈꯨꯔꯝꯗꯨꯅ ꯃꯊꯧ ꯀꯌꯥ ꯇꯧꯈꯤ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯨꯡ ꯆꯍꯤ 12ꯒꯤ ꯃꯇꯨꯡ ꯂꯩ ꯃꯗꯨ ꯃꯉꯥꯛꯅꯗꯨꯅ ꯅꯣꯡꯃ ꯁꯤꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯣꯏꯅꯥꯎꯒꯤ ꯃꯄꯥꯗꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯊꯤꯈꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯁꯨ ꯍꯟꯗꯛꯀꯤ ꯃꯤꯁꯤ ꯆꯥꯗꯅ ꯃꯊꯟꯇ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯖꯔꯦ ꯈꯪꯗꯦ ꯃꯈꯣꯏ ꯏꯃꯨꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯦ ꯑꯉꯛꯄꯅꯤ ꯑꯃꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯤꯡꯅꯅꯤꯡꯉꯥꯏꯒꯤ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯅꯩ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯗ ꯑꯀꯤꯕ ꯊꯦꯡꯅꯔꯨꯕ ꯁꯔꯨ ꯃꯀꯣꯛ ꯄꯥꯟꯕ ꯂꯥꯏ ꯑꯗꯨ ꯊꯦꯡꯅꯕꯗꯒꯤ ꯁꯝꯊꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯅꯣꯡꯉꯥꯟꯕ ꯉꯥꯏꯅ ꯂꯤꯔꯛꯄ ꯋꯥꯔꯤꯗꯣ ꯂꯣꯏꯔꯛꯄꯗ ꯅꯣꯡꯁꯨ ꯉꯥꯟꯈ꯭ꯔꯦ ꯕꯣꯌꯥꯏ ꯑꯃꯗꯤ ꯃꯥꯒ ꯄꯨꯟꯅ ꯂꯦꯛꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯅꯣꯡ ꯉꯥꯟꯊꯣꯔꯛꯄꯗꯗꯤ ꯃꯤꯍꯨꯜ ꯃꯐꯝ ꯇꯥꯔꯦ ꯍꯤꯌꯥꯏꯅꯁꯨ ꯅꯣꯡꯉꯥꯜꯂꯛꯄꯗꯨꯗꯗꯤ ꯃꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯑꯦ ꯊꯣꯏꯅꯥꯎꯗꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯃꯨꯠꯈꯤꯕꯗ ꯉꯥꯏꯔꯤ ꯄꯣꯛꯇꯕꯤ ꯄꯂꯦꯝ ꯃꯃꯥ ꯑꯇꯣꯝꯕꯤꯁꯤꯕꯨꯁꯨ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯆꯕꯤ ꯄꯂꯦꯝ ꯃꯃꯥꯅꯤ ꯈꯟꯖꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯊꯣꯏꯅꯥꯎꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤꯒꯤ ꯃꯤꯁꯤꯁꯤꯅ ꯃꯉꯣꯟꯗ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯤꯕ ꯆꯩꯊꯦꯡ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯆꯞ ꯃꯥꯟꯅꯕ ꯅꯠꯇ꯭ꯔꯕꯁꯨ ꯏꯃꯨꯡꯁꯤꯗ ꯊꯣꯛꯂꯤꯕ ꯃꯤꯁꯤ ꯃꯤꯅꯥꯁꯤꯡ ꯈꯜꯂꯨꯕꯗ ꯑꯃꯨꯛꯁꯨ ꯊꯣꯏꯅꯥꯎꯒꯤ ꯏꯃꯨꯡꯁꯦ ꯄꯈ꯭ꯔꯥ ꯌꯨꯝꯕꯥꯟꯅꯤ ꯍꯥꯏꯅꯩ ꯂꯩꯃꯒꯤ ꯃꯆꯥꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯃꯔꯥꯏꯕꯛ ꯊꯤꯈ꯭ꯔ ꯍꯥꯏꯗꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯏꯇꯠ ꯇꯠꯇꯅ ꯉꯥꯡꯅꯩ ꯁꯣꯟꯅꯩ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯩꯀꯥꯏꯗꯨꯒꯤ ꯃꯤ ꯄꯥꯜꯂꯤ ꯅꯥꯏꯗꯨꯅ ꯊꯣꯏꯅꯥꯎꯒꯤ ꯏꯃꯨꯡꯗ ꯂꯥꯟꯅ ꯊꯧꯔꯝ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯑꯍꯤꯡ ꯌꯥꯔꯦꯛꯅꯗꯨꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯤ ꯊꯣꯏꯅꯥꯎꯕꯨ ꯄꯣꯛꯄ ꯃꯄꯥꯁꯨ ꯆꯤꯡꯂꯣꯜ ꯂꯥꯟꯅ 8 ꯁꯦꯟꯖꯥ ꯇꯥꯟꯕ ꯆꯠꯈꯤꯕꯗꯣ ꯍꯜꯂꯛꯂꯦ ꯃꯄꯥ ꯃꯆꯥꯗ ꯇꯔꯛ ꯂꯩꯍꯧꯏ ꯑꯀꯤ ꯑꯈꯪ ꯅꯪꯂꯤꯕꯗꯨ ꯐꯅꯕ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯗꯨꯅ ꯌꯨꯝ ꯏꯪꯈꯣꯜꯗꯨꯗ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯃꯤ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯑꯃꯨꯛ ꯑꯀꯤ ꯑꯈꯪ ꯅꯪꯂꯝꯕꯗꯨ ꯐꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯥꯒꯤ ꯁꯤꯟꯐꯝ ꯑꯗꯣ ꯊꯥꯗꯣꯛꯄꯗꯤ ꯌꯥꯗꯕꯅꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯗꯣ ꯌꯨꯝꯗꯨꯗ ꯅꯥꯏꯇꯣꯝ ꯍꯨꯟꯗꯣꯛꯂꯝꯃꯒ ꯍꯦꯛ ꯆꯠꯂꯦ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃꯃꯨꯛ ꯃꯉꯣꯟꯗ ꯊꯤꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯨ ꯐꯥꯎꯗ꯭ꯔꯦ ꯊꯣꯏꯅꯥꯎꯒꯤ ꯑꯄꯣꯛꯄ ꯂꯥꯡꯐꯩꯗ ꯁꯤꯜꯂꯪꯕ ꯆꯠꯈ꯭ꯔꯦ ꯊꯣꯏꯅꯥꯎ ꯃꯊꯟꯇ ꯌꯨꯝꯗ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯍꯤꯌꯥꯏꯅꯨꯒ ꯂꯩꯃꯤꯟꯅꯕ ꯄꯨꯟꯅ ꯑꯍꯤꯡ ꯌꯥꯔꯛꯃꯤꯟꯅꯕꯗ ꯂꯦꯞꯅꯈꯤ ꯍꯤꯌꯥꯏꯅꯨ ꯍꯣꯏ ꯅꯠꯇꯅ ꯊꯣꯏꯅꯥꯎ ꯍꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯌꯦꯡꯁꯤꯟꯕꯤꯅꯕ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯅꯠꯇꯅ ꯂꯩꯇꯦ ꯇꯝꯐꯥꯅ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯂꯩꯔꯤꯅꯨꯒ ꯄꯨꯟꯅ ꯃꯇꯝꯗꯨ ꯃꯦꯔꯥꯒꯤ ꯄꯥꯡꯈꯠꯂꯛꯄ ꯃꯇꯝꯅꯤ
ꯁꯅꯥꯔꯤ ꯀꯧꯕꯤ ꯂꯩꯔꯥꯡꯅ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯀꯣꯟꯊꯣꯡ ꯈꯨꯗꯤꯡ ꯏꯪꯈꯣꯜ ꯈꯨꯗꯤꯡ ꯂꯩꯔꯥꯡ ꯃꯥꯒꯤ ꯃꯔꯨ ꯇꯔꯨ ꯇꯔꯨꯕ ꯃꯐꯝ ꯈꯨꯗꯤꯡ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯩꯁꯥ ꯇꯝꯕ ꯃꯇꯝꯅꯤ꯫ ꯅꯨꯃꯤꯠꯇꯣ ꯃꯥꯄꯜꯗꯤ ꯄꯥꯟꯕ ꯅꯨꯃꯤꯠꯅꯤ, ꯃꯦꯔꯥ ꯊꯥ ꯍꯥꯏꯕꯗꯨꯒꯤ꯫ ꯑꯅꯤꯗꯨ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯇꯝꯁꯨ ꯉꯜꯂꯤ ꯍꯥꯏꯗꯅ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯃꯗ ꯊꯥꯎꯃꯩ ꯉꯥꯟꯅ ꯊꯥꯟꯗꯨꯅ ꯇꯔꯦꯡꯗ ꯂꯪꯆꯥꯛ ꯀꯟꯅ ꯆꯥꯛꯂꯤ꯫ ꯑꯅꯤꯗꯣ ꯐꯤ ꯁꯥꯏ꯫ ꯊꯣꯏꯅꯥꯎꯁꯨ ꯍꯤꯌꯥꯏꯅꯨꯒ ꯂꯩꯃꯤꯟꯅꯕꯗꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯔꯁꯨ ꯐꯩ꯫ ꯈꯪꯗꯦ ꯑꯅꯤꯁꯦ ꯌꯥꯝꯅ ꯆꯥꯟꯅꯖꯩ꯫ ꯊꯣꯏꯅꯥꯎꯅ ꯍꯤꯌꯥꯏꯅꯨꯕꯨ ꯍꯦꯛ ꯄꯣꯛꯇ ꯄꯣꯛꯃꯤꯟꯅꯕꯗꯧꯅ ꯈꯜꯂꯤ꯫ ꯑꯅꯤꯗꯨ ꯃꯦꯔꯥ ꯊꯥꯒꯤ ꯄꯥꯡꯈꯠꯂꯛꯄ ꯊꯥꯖꯃꯥꯒꯤ ꯃꯉꯥꯜꯗꯨ ꯌꯦꯡꯅ ꯇꯔꯦꯡ ꯂꯪꯆꯥꯛ ꯆꯥꯛꯏ꯫ ꯍꯤꯌꯥꯏꯅꯨꯅ ꯍꯥꯏꯔꯦ, ꯊꯣꯏꯅꯥꯎ, ꯉꯁꯤ ꯂꯪꯆꯥꯛ ꯆꯥꯛꯄ ꯂꯣꯏꯁꯤꯜꯂꯝꯂꯗꯤ ꯍꯌꯦꯡꯗꯒꯤꯗꯤ ꯆꯔꯩ ꯐꯤꯁꯥ ꯇꯝꯕ ꯍꯧꯕ ꯌꯥꯔꯦ꯫ ꯍꯣꯏ ꯏꯆꯦ, ꯌꯥꯔꯅꯤ꯫ ꯌꯦꯡꯉꯣꯏ, ꯑꯗꯨꯅꯅꯦ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯂꯪꯆꯥꯛ ꯆꯥꯛꯄꯁꯦ ꯂꯣꯏꯁꯤꯜꯂꯝꯃꯁꯤ꯫ ꯊꯣꯏꯅꯥꯎꯅ ꯏꯅꯦ ꯊꯔꯣꯗꯣ ꯂꯥꯛꯑꯗꯤ ꯁꯣꯏꯗꯅ ꯍꯥꯏꯔꯅꯤ, ꯂꯩꯁꯥꯕꯤ ꯁꯥ, ꯅꯈꯣꯏ ꯐꯤꯗꯣ ꯀꯗꯥꯏ ꯌꯧꯔꯦ ꯁꯥꯕ? ꯂꯣꯏꯔꯗꯤ ꯈꯔ ꯊꯨꯅ ꯄꯤꯔꯛꯑꯣ꯫ ꯍꯤꯌꯥꯏꯅꯨꯁꯨ ꯈꯨꯝꯃꯤ, ꯍꯣꯏꯅꯦ, ꯏꯅꯦ ꯊꯔꯣꯁꯨ ꯉꯥꯏ ꯉꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯦ, ꯃꯉꯣꯟꯗ ꯐꯤ ꯌꯣꯟꯕꯗꯤ ꯇꯔꯦꯠ ꯁꯦꯟꯖꯥ ꯈꯨꯠꯁꯨꯃꯟ ꯃꯇꯤꯛ ꯆꯥꯅ ꯐꯪꯏ, ꯃꯗꯨꯒꯤ ꯈꯜꯂꯨꯔꯒꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏ꯫ ꯍꯤꯌꯥꯏꯅꯨꯅ ꯑꯗꯨꯕꯨꯗꯤ ꯃꯤꯒꯤ ꯑꯋꯥ ꯑꯅꯥ, ꯐꯤ ꯁꯥꯕꯤꯁꯤꯡꯒꯤ ꯍꯣꯠꯅꯖꯃꯟ ꯃꯍꯥꯛ ꯈꯪꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯊꯥꯖꯃꯥꯒꯤ ꯃꯉꯥꯜꯗ ꯇꯔꯦꯡ ꯑꯗꯨꯕꯨ ꯂꯪꯆꯥꯛꯇꯨ ꯆꯥꯛꯂꯤ꯫ ꯃꯇꯝ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯁꯨ ꯇꯞꯅ ꯇꯞꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝꯅꯤ꯫ ꯑꯅꯤꯗꯨ ꯇꯔꯦꯡꯗ ꯂꯪꯆꯥꯛ ꯆꯥꯛꯂꯤꯉꯩ ꯍꯤꯌꯥꯏꯅꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯀꯨꯞꯅꯣꯝ ꯁꯨꯕꯅ ꯃꯃꯤꯠ ꯑꯅꯤꯗꯣ ꯎꯏꯕ ꯍꯧꯔꯛꯑꯦ꯫ ꯑꯃꯨꯛ ꯑꯃꯨꯛꯁꯨ ꯃꯁꯥꯗꯣ ꯈ꯭ꯔꯞ ꯈ꯭ꯔꯞ ꯆꯤꯡꯏ꯫ ꯃꯁꯥꯗꯨ ꯀꯩꯅꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯇꯝꯅꯒ ꯊꯦꯡꯖꯤꯜꯂꯛꯄꯗꯨꯗ ꯇꯧꯔꯤꯔꯥ ꯎꯏꯅꯤꯡꯕ ꯇꯨꯝꯅꯤꯡꯕꯒꯤ ꯃꯌꯥꯏ ꯑꯃ ꯈ꯭ꯔꯞ ꯈ꯭ꯔꯞ ꯐꯥꯎꯏ꯫ ꯃꯃꯤꯠ ꯑꯅꯤꯗꯣ ꯍꯧꯖꯤꯛꯇꯤ ꯂꯪꯆꯥꯛꯇꯨ ꯆꯥꯛꯅ ꯆꯥꯛꯅ ꯈ꯭ꯔꯞ ꯈ꯭ꯔꯞ ꯆꯤꯡꯕ ꯍꯧꯔꯛꯄꯗꯨꯗꯗꯤ ꯈꯪꯍꯧꯗ ꯃꯥꯒꯤ ꯃꯤꯠꯇꯨꯗ ꯊꯥꯕꯜ ꯃꯉꯥꯜꯅ ꯐꯤꯉꯧ ꯐꯧꯔꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯃꯗ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯃꯗ ꯂꯥꯏ ꯅꯨꯔꯥ ꯇꯔꯦꯠꯅ ꯈꯣꯡꯅꯥꯡ ꯃꯁꯥ ꯈꯨꯗꯤꯡꯗ ꯐꯝꯗꯦꯡꯅꯗꯨꯅ ꯂꯩꯕ ꯃꯥꯒꯤ ꯃꯃꯤꯠꯇ ꯎꯔꯛꯏ꯫ ꯍꯤꯌꯥꯏꯅꯨꯁꯨ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯃꯊꯟꯇ ꯐꯝꯂꯒ ꯂꯥꯏ ꯅꯨꯔꯥ ꯇꯔꯦꯠ ꯑꯗꯨꯒꯤ ꯆꯥꯅꯕꯅꯤ ꯍꯥꯏꯗꯅ ꯁꯤꯡꯖꯨ ꯁꯨꯔꯤ꯫ ꯌꯥꯝ ꯊꯋꯥꯏ ꯇꯥꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯁꯤꯡꯖꯨ ꯃꯌꯥꯟ ꯁꯨꯅ ꯁꯦꯝꯂꯤ꯫ ꯈꯨꯠꯇ ꯍꯩꯖ꯭ꯔꯥꯡ ꯑꯃ ꯄꯥꯏ, ꯊꯝꯕꯧꯁꯤꯡꯗꯨ ꯁꯣꯏꯔꯤ꯫ ꯃꯁꯥꯗ ꯌꯥꯝ ꯍꯩꯅꯤꯡꯅ ꯊꯋꯥꯏ ꯇꯥꯅ ꯁꯤꯡꯖꯨꯗꯨ ꯁꯦꯝꯂꯤ꯫ ꯂꯥꯏ ꯅꯨꯔꯥ ꯇꯔꯦꯠ ꯑꯗꯨꯅ ꯈꯣꯡꯅꯥꯡ ꯃꯁꯥꯗꯨꯗ ꯐꯝꯖꯔꯁꯨ ꯃꯥꯅ ꯁꯣꯏꯔꯤꯕ ꯁꯤꯡꯖꯨꯗꯣ ꯃꯤꯇꯥꯔꯤ꯫ ꯆꯥꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯇꯤꯂꯥꯟ ꯌꯣꯠꯄꯗꯧꯅꯁꯨ ꯇꯧꯏ꯫ ꯂꯥꯏ ꯅꯨꯔꯥ ꯇꯔꯦꯠ ꯑꯗꯣ ꯁꯤꯡꯖꯨꯗꯨ ꯆꯥꯅꯤꯡꯕꯒꯤ ꯉꯥꯏꯉꯝꯗꯕ ꯃꯃꯤ ꯃꯈꯣꯏ ꯇꯔꯦꯠ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯃꯃꯤ ꯇꯥꯔꯤ꯫ ꯍꯤꯌꯥꯏꯅꯨꯁꯨ ꯊꯋꯥꯏ ꯇꯥꯅ ꯁꯤꯡꯖꯨꯗꯣ ꯂꯥꯇꯣꯟ ꯊꯛꯇ ꯍꯥꯞꯂꯒ ꯁꯦꯝꯂꯤ꯫ ꯁꯤꯗ ꯌꯥꯏ, ꯅꯥꯗ ꯌꯥꯏ, ꯁꯤꯗ ꯍꯤꯗꯥꯛꯀꯤ ꯃꯁꯛ ꯑꯣꯏꯕꯤ ꯁꯤꯡꯖꯨ ꯂꯥꯏꯔꯦꯝꯕꯤ ꯃꯥꯒꯤ ꯃꯌꯥꯏ ꯁꯨꯅ ꯇꯤꯜꯂꯕ ꯁꯤꯡꯖꯨ ꯑꯗꯨ ꯁꯨꯔꯤ꯫ ꯍꯩꯕꯤ ꯃꯅꯥ ꯄꯤꯛꯊꯟꯅ ꯌꯥꯎꯕ ꯄꯣꯂꯥꯡ ꯑꯃꯅ ꯅꯥꯀꯟꯗ ꯂꯩꯔꯤ꯫ ꯁꯤꯡꯖꯨꯗꯨ ꯁꯨꯕꯗ ꯃꯁꯥꯗ ꯑꯋꯥꯕ ꯆꯣꯛꯊꯕ ꯐꯥꯎꯗꯦ꯫ ꯁꯨꯔꯤꯅꯤꯅ ꯇꯧꯔꯤꯕ ꯁꯤꯡꯖꯨꯗꯨ ꯈꯖꯤꯛ ꯈꯔꯥꯛꯀꯤ ꯅꯠꯇꯦ ꯁꯨꯔꯤꯕꯗꯣ, ꯐꯅ ꯌꯥꯝꯅ ꯌꯥꯝꯈ꯭ꯔꯕ ꯁꯤꯡꯖꯨꯅꯤ ꯃꯥꯅ ꯁꯨꯔꯤꯗꯨ꯫ ꯁꯤꯡꯖꯨꯗꯨꯅ ꯁꯨꯕ ꯂꯣꯏꯔꯛꯀꯗꯣꯔꯦ ꯈꯪꯂꯕꯗ ꯂꯥꯏ ꯅꯨꯔꯥ ꯇꯔꯦꯠ ꯑꯗꯣ ꯈꯣꯡꯅꯥꯡ ꯃꯁꯥꯗ ꯃꯈꯣꯡꯁꯤꯡ ꯑꯗꯨ ꯌꯥꯟꯊꯔꯒ ꯐꯝꯂꯝꯕꯗꯒꯤ ꯃꯊꯛꯇꯒꯤ ꯇꯞꯅ ꯇꯞꯅ ꯄꯥꯏꯊꯔꯛꯑꯦ꯫ ꯑꯗꯨꯒ ꯍꯤꯌꯥꯏꯅꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯂꯥꯏ ꯅꯨꯔꯥ ꯇꯔꯦꯠꯇꯣ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯐꯝꯂꯒ ꯂꯩ꯫ ꯊꯧꯁꯥ ꯋꯥꯁꯥꯗ ꯂꯥꯏꯔꯦꯝꯕꯤ ꯇꯔꯦꯠꯇꯨꯅ ꯃꯥꯒꯤ ꯅꯥꯛꯇ ꯐꯝꯂꯁꯨ ꯂꯥꯏ ꯅꯨꯔꯥ ꯇꯔꯦꯠꯇꯨꯒꯤ ꯃꯅꯨꯡꯗꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯍꯤꯌꯥꯏꯅꯨ ꯌꯦꯡꯅ ꯍꯥꯏꯔꯛꯏ, ꯈꯣꯏꯅꯧ ꯅꯪꯕꯨ ꯏꯇꯥꯔꯣꯏ, ꯇꯥꯔꯤꯕꯔꯥ ꯅꯪꯕꯣ? ꯁꯤꯡꯖꯨꯗꯣ ꯊꯨꯝ ꯃꯣꯔꯣꯛ ꯅꯝꯍꯜꯂꯨ, ꯍꯩꯕꯤ ꯃꯅꯥꯗꯣ ꯈꯔꯁꯨ ꯌꯥꯝꯍꯜꯂꯨ, ꯁꯨꯅꯤꯅ ꯁꯨꯔꯗꯤ꯫ ꯍꯤꯌꯥꯏꯅꯨꯅ, ꯈꯣꯏꯅꯧ, ꯉꯁꯤ ꯑꯩꯅ ꯁꯨꯔꯤꯕ ꯁꯤꯡꯖꯨꯁꯦ ꯊꯋꯥꯏ ꯇꯥꯅ ꯁꯨꯕꯅꯤ꯫ ꯂꯪꯒꯩ ꯄꯥꯠꯇ ꯍꯧꯕ ꯊꯝꯕꯧ ꯍꯩꯔꯥꯁꯨ ꯌꯥꯎꯔꯤ, ꯑꯁꯤꯗꯁꯨ ꯅꯠꯇꯤꯌꯦ, ꯋꯥꯏꯊꯧ ꯄꯥꯠꯀꯤ ꯊꯝꯕꯧ ꯄꯣꯞꯆꯥꯎꯕꯤꯁꯨ ꯌꯥꯎꯔꯤ꯫ ꯂꯥꯏꯔꯦꯝꯕꯤꯗꯨꯅ, ꯍꯥꯎꯈ꯭ꯔꯅꯤꯗ ꯏꯇꯥ, ꯋꯥꯏꯊꯧ ꯄꯥꯠꯀꯤ ꯊꯝꯕꯧꯗꯤ ꯍꯥꯎꯕꯅꯤ꯫ ꯍꯤꯌꯥꯏꯅꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯉꯣꯟꯗ ꯃꯊꯣꯠ ꯍꯥꯞꯄꯗꯧꯅ ꯇꯧꯏ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯤꯌꯥꯏꯅꯨꯅ ꯁꯤꯡꯖꯨ ꯑꯗꯨ ꯁꯨꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯂꯥꯏ ꯁꯔꯣꯏ ꯃꯌꯥꯝ ꯊꯣꯔꯛꯂꯦ꯫ ꯊꯥꯡꯖꯤꯡ ꯃꯥꯔꯖꯤꯡ ꯋꯥꯡꯕ꯭ꯔꯦꯟ ꯀꯧꯕ꯭ꯔꯨꯒꯤ ꯁꯔꯣꯏ 62 ꯃꯌꯥꯝꯗ ꯍꯧꯅꯗꯨꯅ ꯁꯅꯥ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯇꯝꯅ ꯂꯥꯛꯏ꯫ ꯁꯅꯥ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯇꯔꯦꯠꯅ ꯂꯩꯔꯤꯉꯩ ꯁꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯗꯨꯅ ꯑꯣꯝꯁꯤꯜꯂꯛꯏ꯫ ꯃꯈꯣꯏꯅ ꯑꯣꯝꯁꯤꯜꯂꯛꯄꯗꯨꯗ ꯍꯤꯌꯥꯏꯅꯨꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯁꯤꯡꯖꯨ ꯁꯨꯔꯝꯃꯒ ꯃꯁꯥꯗ ꯆꯪꯈꯤꯗ꯭ꯔꯦ꯫ ꯃꯁꯥ ꯄꯨꯝꯕ ꯏꯊꯛ ꯏꯄꯥꯏ ꯍꯧꯈ꯭ꯔꯦ꯫ ꯁꯔꯣꯏꯁꯤꯡꯗꯨꯅ
ꯃꯈꯣꯏꯕꯨ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯍꯦꯛ ꯂꯩꯈꯤꯕꯗ ꯃꯥꯏꯊꯣꯡꯗ ꯃꯤꯄꯥꯏꯕꯒꯤ ꯃꯃꯤ ꯇꯥꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯏ ꯅꯨꯔꯥ ꯇꯔꯦꯠꯁꯨ ꯈꯣꯡꯐꯝ ꯁꯦꯝꯃꯤ꯫ ꯑꯗꯨ ꯍꯥꯡꯅ ꯑꯀꯤ ꯑꯈꯪ ꯄꯥꯈꯠꯄ ꯊꯨꯀꯠꯄꯗꯤ ꯎꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯁꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯗꯨꯒ ꯂꯝꯕꯥ ꯄꯥꯒꯦ ꯃꯥꯌꯣꯡ ꯌꯥꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃꯗꯤ ꯎꯠꯂꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯇꯔꯦꯠꯇꯨ ꯃꯈꯨꯠꯁꯨ ꯐꯤꯁꯥꯇꯦꯝ ꯄꯥꯏꯔꯛꯏ꯫ ꯐꯤꯁꯥꯇꯦꯝ ꯑꯗꯨꯅ ꯍꯧꯅꯗꯨꯅ ꯂꯥꯛꯂꯤꯕ ꯁꯔꯣꯏ ꯂꯥꯂꯣꯏꯁꯤꯡ ꯑꯗꯨ ꯐꯤꯁꯥꯇꯦꯝꯗꯨꯅ ꯇꯦꯝꯂꯒꯦ ꯍꯥꯏꯗꯨꯅ ꯁꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯗꯨꯒꯤ ꯃꯊꯛꯇ ꯊꯧꯔꯥꯡ ꯊꯧꯁꯤꯟ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯐꯤꯁꯥꯇꯦꯝ ꯑꯃꯃꯝ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯣ ꯃꯈꯨꯠꯁꯤꯡꯗꯨꯗ ꯂꯣꯏꯅꯩ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯁꯔꯣꯏꯁꯤꯡꯗꯨ ꯌꯦꯡꯅꯥꯏꯔꯤ꯫ ꯂꯝꯍꯦꯟꯕ ꯁꯔꯣꯏ ꯁꯥ, ꯅꯈꯣꯏ ꯀꯔꯤ ꯅꯁꯤꯜ ꯂꯩꯗꯨꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕ ꯂꯥꯏꯔꯦꯝꯕꯤ ꯇꯔꯦꯠ ꯑꯩꯈꯣꯏꯒꯤ ꯀꯥꯏꯗꯣꯡꯐꯝ ꯑꯣꯏꯔꯤꯕ ꯁꯅꯥ ꯈꯣꯡꯅꯥꯡ ꯃꯈꯣꯡꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ? ꯍꯩ ꯂꯝꯀꯦꯠ ꯂꯝꯃꯥꯏꯕ, ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩꯈꯣꯏꯅ ꯂꯩꯕ ꯃꯐꯝꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯂꯤꯕꯁꯦ? ꯂꯥꯏꯔꯦꯝꯕꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯑꯋꯥ ꯑꯅꯥ ꯅꯪꯅꯤꯡꯗ꯭ꯔꯕꯗꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅ ꯅꯈꯣꯏꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯋꯥ ꯇꯨꯔꯦ ꯏꯅꯤꯡꯗ꯭ꯔꯗꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯁꯥꯎꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯁꯔꯣꯏ ꯃꯔꯛꯇꯒꯤ ꯑꯃꯅ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯋꯥꯗꯨ ꯇꯥꯔꯒ ꯄꯥꯎꯈꯨꯝꯃꯛꯏ꯫ ꯌꯋꯥ ꯀꯟꯖꯥꯎ ꯍꯨꯟꯅ ꯂꯥꯏꯔꯦꯝꯕꯤ ꯅꯪꯅ ꯌꯋꯥ ꯈꯣꯡꯐꯝ ꯑꯀꯟꯕꯅ ꯄꯥꯎꯊꯥꯡꯂꯛꯀꯅꯨ꯫ ꯃꯐꯝꯁꯤꯗ ꯂꯥꯛꯅꯤꯡꯉꯤ ꯏꯅꯤꯡ, ꯂꯥꯛꯅꯤꯡꯗ꯭ꯔꯤ ꯏꯅꯤꯡ꯫ ꯑꯩꯈꯣꯏꯅ ꯏꯅꯤꯡ ꯇꯧꯕꯗ ꯅꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯌꯦꯠꯄꯗꯤ ꯅꯊꯧ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯅꯤꯡꯇꯝꯕꯗ ꯅꯈꯣꯏꯅ ꯈꯨꯔꯧ ꯊꯥꯡꯕ, ꯑꯌꯦꯠꯄ ꯄꯤꯕꯗꯤ ꯌꯥꯔꯣꯏ꯫ ꯉꯁꯤ ꯂꯥꯏꯔꯦꯝꯕꯤ ꯅꯈꯣꯏꯅ ꯁꯨꯔꯤꯕ ꯁꯤꯡꯖꯨꯁꯦ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛꯁꯨ ꯌꯥꯎꯏ꯫ ꯁꯤꯡꯖꯨꯁꯤ ꯆꯥꯗ꯭ꯔꯤꯈꯩꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏꯌꯦ꯫ ꯑꯁꯨꯝꯅ ꯁꯔꯣꯏ ꯑꯗꯨꯅ ꯑꯃꯨꯛ ꯌꯋꯥ ꯈꯣꯟꯐꯝ ꯍꯦꯟꯅ ꯀꯟꯅ ꯍꯥꯏꯔꯛꯄ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯉꯤ꯫ ꯂꯩꯌꯥꯝ ꯑꯃꯗꯤ ꯁꯔꯣꯏ ꯂꯥꯂꯣꯏ ꯂꯥꯏꯔꯨꯞ ꯇꯤꯟꯅꯕ ꯃꯔꯛꯇ ꯃꯗꯣꯝ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯌꯥꯎꯕꯁꯤꯅ ꯍꯦꯟꯅ ꯑꯀꯤꯕ ꯄꯣꯛꯏ꯫ ꯂꯥꯏꯅ ꯂꯥꯏ ꯑꯣꯏꯈ꯭ꯔꯁꯨ ꯁꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗꯤ ꯌꯥꯝꯅ ꯇꯜꯂꯤ꯫ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯈꯟꯕꯗ ꯋꯥꯕ ꯑꯃꯅꯤ꯫ ꯁꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯗꯨꯗ ꯍꯦꯟꯅ ꯃꯍꯨ ꯀꯜꯂꯛꯄꯁꯤꯅ ꯂꯥꯏꯔꯦꯝꯕꯤ ꯑꯃꯗꯤ ꯁꯔꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯂꯥꯟ ꯇꯥꯟꯅꯔꯛꯂꯕꯗꯤ ꯀꯝꯗꯧꯅꯤ ꯈꯟꯕꯗ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏ꯫ ꯍꯤꯌꯥꯏꯅꯨꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯦ꯫ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯣ? ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯒꯤ ꯃꯇꯧꯁꯤꯅ ꯂꯥꯏ ꯑꯃꯗꯤ ꯁꯔꯣꯏ ꯃꯔꯛꯁꯤꯗ ꯍꯦꯟꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯛꯇꯨꯅ ꯃꯩꯔꯤꯛꯄꯤꯗꯒꯤ ꯃꯩꯖꯥꯎ ꯁꯣꯏꯗꯨꯅ ꯍꯧꯔꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯇꯔꯦꯠꯇꯨꯁꯨ ꯄꯥꯛꯍꯟꯗꯦ꯫ ꯁꯔꯣꯏꯁꯤꯡꯗꯨꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯋꯥꯉꯥꯡ ꯀꯝꯖꯥꯎ ꯍꯨꯟꯗꯨꯅ ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯖꯔꯛꯇ꯭ꯔꯕꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯑꯃꯨꯛ ꯌꯥꯝ ꯁꯥꯎꯅ ꯁꯔꯣꯏ ꯂꯥꯂꯣꯏꯁꯤꯡꯗꯨꯗ ꯌꯦꯡꯅ ꯍꯥꯏꯔꯛꯏ꯫ ꯍꯩ ꯏꯀꯥꯏ ꯈꯪꯗꯕ ꯃꯩꯊꯥꯕ, ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯅꯈꯣꯏꯅ ꯌꯥꯎꯒꯗꯕ ꯅꯠꯇꯦ꯫ ꯅꯈꯣꯏ ꯃꯉꯥꯏꯔꯦ ꯑꯉꯛ ꯑꯉꯥꯎ ꯍꯧꯔꯤꯁꯦ ꯁ꯭ꯋꯥꯏꯁꯤꯗ꯫ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅ ꯅꯈꯣꯏꯒꯤ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ꯫ ꯏꯀꯥꯏ ꯈꯪꯗꯕ ꯁꯔꯣꯏ ꯁꯥ, ꯂꯥꯏꯔꯦꯝꯕꯤ ꯑꯩꯈꯣꯏꯒꯤ ꯏꯇꯤꯛ ꯏꯌꯥꯏ ꯅꯈꯣꯏ ꯈꯪꯗꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯔꯒ ꯑꯁꯥꯎꯕꯅ ꯃꯥꯡꯑꯣꯏꯅꯅ ꯂꯥꯏꯔꯦꯝꯕꯤꯗꯨ ꯇꯨꯃꯤꯟꯅ ꯂꯩꯕ ꯍꯩꯇ꯭ꯔꯗꯨꯅ ꯃꯈꯨꯠꯁꯨ ꯄꯥꯏꯔꯤꯕ ꯐꯤꯁꯥꯇꯦꯝ ꯑꯗꯨꯅ ꯂꯥꯏ ꯐꯠꯇꯕ ꯁꯔꯣꯏꯁꯤꯡ ꯑꯗꯨ ꯇꯦꯝꯒꯗꯨꯒꯤ ꯊꯧꯔꯥꯡꯉꯤ꯫ ꯑꯗꯨꯕꯨ ꯁꯔꯣꯏꯁꯤꯡ ꯑꯗꯨꯁꯨ ꯍꯟꯕ ꯂꯩꯇꯦ꯫ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯒꯤ ꯃꯋꯥꯍꯩ ꯇꯥꯕꯗ ꯃꯈꯣꯏꯁꯤꯡꯗꯨꯁꯨ ꯍꯦꯟꯅ ꯃꯁꯣꯡ ꯀꯥꯡꯉꯤ꯫ ꯃꯈꯣꯏꯗ ꯀꯩꯁꯨ ꯊꯣꯏꯅ ꯍꯟꯕ ꯂꯩꯇꯦ꯫ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯊꯦꯡꯅꯒꯦ ꯈꯜꯂꯦ꯫ ꯍꯟꯕ ꯂꯩꯇꯦ ꯁꯔꯣꯏꯁꯤꯡꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏꯁꯨ ꯍꯦꯟꯅ ꯑꯗꯨꯝ ꯀꯟꯈꯠꯂꯛꯏ꯫ ꯂꯥꯏꯁꯤꯡꯅꯁꯨ ꯍꯦꯟꯖꯤꯟꯕ ꯌꯥꯗꯕ ꯁꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯗꯨ ꯑꯁꯨꯝꯅ ꯁꯔꯣꯏꯁꯤꯡꯗꯨꯒ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯗꯨꯒ ꯎꯪꯈꯠꯅꯔꯛꯄ ꯐꯤꯕꯝ ꯑꯗꯨ ꯎꯔꯛꯄꯗ ꯍꯤꯌꯥꯏꯅꯨꯗꯤ ꯂꯩꯕ ꯌꯥꯗ꯭ꯔꯦ꯫ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯈꯟꯕꯗ ꯁꯔꯣꯏꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯑꯃꯅ ꯍꯤꯌꯥꯏꯅꯨꯅ ꯇꯧꯔꯤꯕ ꯏꯄꯥ ꯄꯥꯈꯠꯄ ꯃꯇꯧꯗꯨ ꯎꯔꯦ꯫ ꯁꯔꯣꯏꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯂꯥꯏꯔꯦꯝꯕꯤ ꯃꯔꯛꯇ ꯏꯇꯤꯟꯗꯨꯅ ꯂꯩꯔꯤꯕꯁꯤ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯅꯤ꯫ ꯑꯣꯏꯒꯤ ꯂꯝꯗꯥꯡ ꯑꯣꯏꯕꯤ ꯇꯥꯏꯕꯪ ꯃꯣꯝꯅ ꯑꯣꯏꯕꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯁꯤꯡꯖꯨ ꯂꯥꯏꯔꯨꯞꯇ ꯇꯤꯜꯂꯤꯕꯁꯦ? ꯂꯥꯏꯔꯦꯝꯕꯤꯁꯤꯡꯁꯤꯅ ꯆꯥꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯁꯤꯡꯖꯨꯁꯦ ꯏꯆꯝ ꯆꯝꯕ ꯁꯤꯡꯖꯨꯗꯤ ꯅꯠꯇꯦ꯫ ꯁꯤꯡꯖꯨꯁꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏꯗꯤ ꯁꯤꯗ ꯌꯥꯏ ꯅꯥꯗ ꯌꯥꯏꯒꯤ ꯃꯁꯛꯅꯤ꯫ ꯃꯁꯤꯒꯤ ꯁꯤꯡꯖꯨꯁꯦ ꯆꯥꯗꯅꯗꯤ ꯇꯣꯛꯂꯣꯏ꯫ ꯑꯗꯨꯕꯨ ꯁꯤꯡꯖꯨꯁꯤꯕꯨ ꯁꯨꯔꯤꯕꯤ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕꯤꯁꯤꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯁꯦ ꯍꯥꯟꯅ ꯂꯧꯔꯒꯦ꯫ ꯃꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯁꯦ ꯂꯧꯔꯒꯇ ꯁꯔꯣꯏ ꯑꯩꯈꯣꯏꯒꯤ ꯑꯄꯦꯟꯕ ꯑꯣꯏꯔꯅꯤ꯫ ꯁꯔꯣꯏ ꯑꯩꯈꯣꯏꯕꯨ ꯆꯥꯛꯆꯥ ꯇꯝꯗꯕꯒꯤ ꯂꯥꯏꯔꯦꯝꯕꯤ ꯃꯈꯣꯏꯅ ꯅꯦꯛꯂꯨꯔꯤꯕꯤ ꯇꯥꯏꯕꯪ ꯑꯣꯏꯒꯤ ꯂꯝꯗꯥꯡ ꯑꯣꯏꯕꯤꯁꯦ ꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯃꯤꯔꯦꯜꯁꯦ ꯂꯧꯔꯒꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯁꯔꯣꯏ ꯋꯥꯈꯜ ꯈꯟꯕ ꯍꯩꯕꯗꯨꯅ ꯑꯇꯣꯞꯄ ꯁꯔꯣꯏꯁꯤꯡꯗꯨ ꯌꯦꯡꯅ ꯄꯥꯎꯊꯥꯡꯂꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯏꯔꯦꯝꯕꯤꯁꯤꯒ ꯁꯃꯨ ꯃꯥꯌꯣꯛ ꯌꯥꯗ꯭ꯔꯤꯉꯩ ꯇꯥꯏꯕꯪ ꯑꯣꯏꯒꯤ ꯂꯝꯗꯥꯡ ꯑꯣꯏꯕꯤꯁꯦ ꯍꯥꯟꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯍꯜꯂꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯂꯁꯨ
मागी याइफे थवाई लौरगदा अꯩꯈꯣꯏꯒꯤ ꯇꯥꯡ ꯂꯧꯅꯤꯡꯕ ꯊꯨꯡꯂꯒꯗꯧꯕꯅꯤ ꯑꯁꯨꯝꯅ ꯁꯔꯣꯏꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯃꯁꯦꯟ ꯍꯥꯏꯅꯔꯦ ꯍꯧꯖꯤꯛꯇꯤ ꯁꯔꯣꯏ ꯂꯥꯂꯣꯏꯁꯤꯡꯗꯣ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯒꯗꯒꯤ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯂꯦ ꯃꯈꯣꯏ ꯃꯁꯦꯟ ꯃꯤꯠꯀ ꯌꯦꯡꯅꯩ ꯑꯃꯔꯣꯝꯗ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯁꯨ ꯆꯦꯛꯁꯤꯟ ꯐꯤꯔꯦꯞ ꯂꯧꯗꯨꯅ ꯂꯩ ꯃꯈꯣꯏꯁꯤꯡꯁꯨ ꯃꯁꯥꯗ ꯆꯤꯡꯅꯕ ꯐꯥꯎꯏ ꯁꯔꯣꯏ ꯂꯥꯂꯣꯏꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯐꯥꯎꯏ ꯁꯔꯣꯏꯁꯤꯡꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯃꯤꯠꯁꯤꯡꯗꯨꯅ ꯍꯤꯌꯥꯏꯅꯨꯕꯨ ꯃꯤꯇꯥ ꯈꯝꯗꯥꯕ ꯍꯧꯔꯛꯂꯦ ꯁꯔꯣꯏꯁꯤꯡꯗꯨꯅ ꯍꯤꯌꯥꯏꯅꯨꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯇꯨꯃꯤꯟ ꯂꯩꯔꯝꯕꯗꯒꯤ ꯈꯣꯏꯔꯦꯟ ꯃꯁꯥ ꯄꯥꯏꯕꯒꯨꯝꯅ ꯍꯧꯖꯤꯛꯇꯤ ꯍꯤꯌꯥꯏꯅꯨꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯒꯦ ꯍꯥꯏꯗꯅ ꯂꯥꯏꯔꯦꯝꯕꯤ ꯇꯔꯦꯠꯇꯨ ꯊꯧꯁꯥ ꯋꯥꯁꯥꯗ ꯆꯪꯁꯤꯜꯂꯛꯂꯦ ꯑꯁꯨꯝꯅ ꯍꯤꯌꯥꯏꯅꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨ ꯂꯧꯗꯨꯒꯤ ꯂꯥꯛꯄꯗꯨꯗ ꯍꯤꯌꯥꯏꯅꯨꯗꯨ ꯈꯪꯍꯧꯗ ꯅꯣꯡꯄꯣꯛ ꯂꯩꯃ ꯄꯥꯟꯊꯣꯏꯕꯤꯒꯤ ꯁꯛꯂꯣꯟ ꯂꯥꯡꯈ꯭ꯔꯦ ꯃꯨꯅ ꯇꯥꯕ ꯁꯝꯂꯥꯡꯅ ꯃꯨꯁꯨꯛ ꯃꯨ ꯊꯃꯝꯕ ꯑꯍꯤꯡꯒꯨꯝ ꯃꯨꯅ ꯇꯥꯔꯕ ꯆꯣꯏꯔꯕ ꯁꯝꯂꯥꯡ ꯑꯗꯨ ꯁꯝꯂꯥꯡ ꯀꯣꯏꯀꯛꯅ ꯀꯖꯦꯡ ꯂꯩ ꯑꯃ ꯎꯞꯇꯨꯅ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏ ꯄꯥꯝꯕ ꯀꯩꯔꯦꯟꯊꯛꯇ ꯇꯣꯡꯈꯠꯈ꯭ꯔꯦ ꯃꯇꯝꯗꯨꯗ ꯍꯤꯌꯥꯏꯅꯨꯗꯤ ꯍꯤꯌꯥꯏꯅꯨ ꯑꯣꯏꯈꯤꯗ꯭ꯔꯦ ꯇꯥꯏꯕꯪ ꯁꯛꯂꯣꯟ ꯂꯥꯡꯂꯝꯕꯗꯒꯤ ꯆꯤꯡꯎ ꯂꯥꯏꯒꯤ ꯁꯛꯂꯣꯟ ꯑꯣꯏꯅ ꯂꯥꯡꯈ꯭ꯔꯦ ꯇꯥꯏꯕꯪ ꯃꯤꯅꯤ ꯍꯥꯏꯅ ꯃꯥꯕꯨ ꯀꯅꯥꯅꯁꯨ ꯍꯥꯏꯕ ꯉꯝꯂꯔꯣꯏ ꯄꯥꯝꯕ ꯀꯩꯔꯦꯟꯊꯛꯇ ꯇꯣꯡ ꯅꯣꯡꯃꯥꯏ ꯂꯩꯃ ꯄꯥꯟꯊꯣꯏꯕꯤꯒꯤ ꯁꯛꯂꯣꯟ ꯂꯥꯡꯉꯛꯄꯗꯨꯗꯗꯤ ꯍꯤꯌꯥꯏꯅꯨꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯒ ꯆꯪꯁꯤꯜꯂꯛꯄ ꯁꯔꯣꯏ ꯉꯥꯔꯣꯏꯁꯤꯡ ꯑꯗꯣ ꯈꯣꯡꯐꯝ ꯍꯟꯗꯣꯛꯈ꯭ꯔꯦ ꯃꯈꯣꯏꯗꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯏꯉꯛ ꯉꯛꯅ ꯃꯌꯥ ꯀꯥꯅ ꯌꯦꯡꯕ ꯍꯧꯔꯛꯂꯦ ꯁꯔꯣꯏꯁꯤꯡꯗꯨ ꯃꯁꯥꯗ ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯂꯕ ꯃꯍꯤ ꯃꯌꯥꯏ ꯂꯣꯏꯅ ꯍꯟꯈ꯭ꯔꯦ ꯋꯥꯔꯤꯁꯤꯒꯤ 18 ꯁꯨꯕ ꯄꯥꯟꯗꯨꯞ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝꯅ ꯋꯥꯔꯤꯁꯤꯕꯨ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯑꯄꯥꯝ ꯄꯥꯝꯗꯗꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯨꯛꯅꯣꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ